Malem sida kunda letarak libamiyo kanglo kudingi. Sakut warida kunai sinai bagi tabakachisu sagona dumna lak. Wakallo singda ahong balak pagaloinana. Kutsarol, teknologi da ohon bakaya laki. Adubu, kanagumba puruk kredadi, kunmathoy suba chahi sa sida pauba, mahusagi kutsarol gi parampara adu, ngaktuna leibasu yawki. Adugumba silam sinthasing adugi manungda, Manipuri meitei singi, kon haiba hairiba singpamasisu aman. Asumna, meitei kunaiba kon haiba singna, hauzik fauba sizinariba technique asi, malem asidi khwaidagi liraba, French da shear purdue, Ingraji da lost wax process haina khangnariba adu. Meitei singnadi khoiruna mitamlaga kon haiba haina khangnara. Thawung asigi makhada chenjeng, pitrai, kori na chingba dhatu singna, kolam kaya haiduna saba chanara. Lamdam asida karamba matamdagi sinpham asi suba horakhibagi haibadu khangba ngamda. Adumnadi oiraga Kristagi tramathoi suba chahi chada pankhiba maidingu loyumbana sintha asi suba singbu ahibam haiba yumnakasi piki. Thengtharaklabada makhoina leiba leikai phawba ahibam leikai haina khangnarak. Ahibam gi kon heiba sing asina nungtigi punsida sizinariba pukham tengkot korfu korphan dagi horaga laithau tinthau da sizinaba kon sing kangsi sarik tanatana lining thau laire magi mitamna singbasu sarakli masida natana lik leina singba leitingi polam phawbu sarami. Imphal district ki manung channa leiriba Hongang Faidekpi ahibam leikai amadi herangoi thung ahibam leikai hairiba leikai anisida kunaiba kharatana mahusagi khutsarol da pothok kharatamak puthoknariba asi mangaire.